ꯅꯪꯅ ꯑꯅꯥꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯅꯥꯕ ꯑꯗꯨꯒꯤ ꯊꯃꯣꯏꯕꯨꯗꯤ ꯄꯦꯟꯅꯕ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯤꯑꯣꯏꯕꯗ ꯊꯥꯖꯕ ꯊꯝꯒꯗ ꯁꯔꯨꯛꯄꯨꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯊꯥꯖꯕꯅ ꯍꯦꯟꯅ ꯐꯩ꯫ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯤꯁꯦ ꯋꯥꯁꯛꯄꯗꯤ ꯉꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯉꯝꯗꯦ꯫ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕ ꯃꯤꯗꯤ ꯌꯦꯡꯅꯕ ꯑꯃꯒꯨꯝꯅ ꯂꯧꯕꯅꯤ꯫ ꯅꯣꯡ ꯆꯨꯔꯒ ꯉꯥꯅ ꯍꯔꯥꯎꯏ, ꯆꯤꯟ ꯊꯨꯝꯕ ꯃꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯅꯣꯡ ꯈꯔ ꯈꯤꯛꯇꯅꯗꯤ ꯆꯨꯝꯊꯥꯡꯒꯤ ꯐꯖꯕꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯉꯝꯂꯣꯏ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯤꯉꯩ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯍꯥꯟꯅ ꯈꯪꯈꯣ꯫ ꯃꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯨꯝꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯟꯅ ꯆꯨꯝꯊꯣꯛꯍꯧ꯫ ꯅꯨꯡꯁꯤꯅꯅ ꯃꯣꯠ ꯇꯤꯟꯅꯕ ꯏꯃꯨꯡ, ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯗꯨ ꯂꯩꯕ ꯉꯝꯂꯣꯏ ꯀꯩꯗꯧꯅꯨꯡꯗ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥꯅꯁꯨ꯫ ꯍꯨꯏꯒꯤ ꯃꯃꯩ ꯑꯀꯣꯟꯕ ꯑꯗꯨ ꯆꯨꯝꯊꯣꯛꯀꯦ ꯐꯅꯌꯥꯝ ꯈꯜꯂꯕꯁꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛ ꯑꯗꯨꯝ ꯀꯣꯟꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯒꯨꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯕꯨ ꯑꯐꯕ, ꯑꯁꯦꯡꯕ, ꯑꯆꯨꯝꯕꯗ ꯆꯨꯝꯊꯣꯛꯄꯤꯕ ꯃꯇꯝꯗ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯑꯣꯏꯒꯜꯂꯤ꯫ ꯑꯐꯕ, ꯑꯁꯦꯡꯕ, ꯑꯆꯨꯝꯕꯗ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯗ ꯁꯥꯎꯔꯤꯕ ꯃꯍꯥꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯎꯕ ꯉꯝꯃꯣꯏ꯫ ꯄꯥꯡꯒꯟ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯊꯣꯛꯀꯅꯨ꯫ ꯂꯧꯁꯤꯡ ꯂꯩꯕꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯅꯤ꯫ ꯁꯟꯅ ꯎꯔꯣꯛ ꯊꯣꯡ ꯂꯥꯟꯕ ꯎꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯀꯅꯨ꯫ ꯃꯔꯝ ꯆꯥꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯂꯨꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯄꯥꯡꯒꯟ ꯑꯄꯨꯝꯕ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯤ ꯑꯄꯪꯕꯗꯤ ꯂꯂꯣꯟꯅꯕꯅꯤ, ꯎ ꯑꯀꯪꯕꯅ ꯁꯤꯡ ꯑꯣꯏꯅꯩ꯫ ꯈꯣꯟꯅꯕꯨ ꯇꯣꯏꯅ ꯅꯧꯔꯕꯗꯤ ꯍꯥꯔꯨꯔꯅꯨ꯫ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯊꯥꯛ ꯈꯪꯕꯅꯤ꯫ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯋꯥꯍꯩ ꯆꯦꯛꯁꯤꯜꯂꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯃꯜ ꯃꯁꯥꯅ ꯂꯦꯞꯆꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯅ ꯃꯥꯒꯤ ꯃꯃꯜ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯄꯥꯅ ꯌꯥꯝꯅ ꯋꯥꯅ ꯇꯥꯟꯖꯔꯛꯄ ꯄꯩꯁꯥ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯑꯃꯨꯛꯇꯪ ꯄꯩꯁꯥ ꯇꯥꯜꯂꯒ ꯌꯦꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯡ ꯈꯪꯗꯅ ꯋꯥꯈꯜ ꯃꯑꯣꯡ ꯃꯑꯣꯟ ꯈꯟꯒꯅꯤ꯫ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯕꯨꯁꯨ ꯂꯩꯔꯝꯂꯣꯏ, ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯇꯝꯃꯨ꯫ ꯃꯤꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯌꯥꯏꯐꯔꯤꯉꯩ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯍꯦꯛ ꯍꯦꯛ ꯊꯤꯖꯔꯛꯏ꯫ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯁꯤꯡ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯕꯅꯤ꯫ ꯂꯪꯖꯕ ꯀꯣꯛꯄꯤꯈ꯭ꯔꯕ ꯃꯍꯥꯛ, ꯃꯄꯥꯞ ꯄꯨꯝꯕ ꯀꯨꯞꯁꯤꯟꯕꯤꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯣ ꯌꯥꯏꯐꯕꯅꯤ꯫ ꯏꯁꯣꯔ ꯅꯤꯡꯗꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥꯅ ꯌꯥꯝꯒꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯆꯦꯠꯅ ꯊꯥꯖꯔꯤꯕ ꯃꯍꯥꯛꯄꯨꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯂꯦꯡꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ꯫ ꯏꯁꯣꯔ ꯅꯤꯡꯗꯕ, ꯏꯁꯣꯔ ꯀꯤꯗꯕ ꯃꯤꯁꯤꯡꯒꯤ ꯂꯝꯕꯤꯗ ꯂꯦꯞꯂꯨꯗꯕ, ꯀꯔꯦꯝꯅꯕꯁꯤꯡꯒꯤ ꯐꯝꯐꯝꯗ ꯐꯝꯂꯨꯗꯕ ꯃꯤ ꯑꯗꯨ ꯌꯥꯏꯐꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯏꯁꯤꯡꯈꯣꯡ ꯃꯄꯥꯟꯗ ꯊꯥꯕ ꯎꯄꯥꯟ ꯑꯃꯒꯨꯝꯕꯅꯤ꯫ ꯊꯥꯖꯕ,
ꯍꯥꯏꯕꯁꯤꯅꯕꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯐꯅ ꯌꯥꯝꯅ ꯑꯆꯨꯝꯕ ꯊꯕꯛ ꯆꯥꯝꯃ ꯆꯥꯝꯃ ꯇꯧꯔꯕꯁꯨ ꯊꯥꯖꯧ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯌꯥꯗꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕꯤꯒꯅꯨ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯅꯕ ꯀꯩꯗꯧꯅꯨꯡꯗ ꯍꯣꯠꯅꯔꯛꯂꯣꯏ꯫ ꯄꯦꯟꯊꯣꯛꯄ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤ ꯋꯥꯍꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯗ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯋꯥꯕꯅꯤ꯫ ꯅꯪꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯍꯥꯛ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛꯅ ꯀꯥꯎꯊꯣꯛꯀꯅꯨ꯫ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕꯤꯒꯅꯨ꯫ ꯀꯣꯛꯅ ꯅꯣꯛꯅꯣꯛꯄ ꯑꯣꯏꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯊꯃꯣꯏ ꯌꯥꯎꯅ ꯅꯣꯛꯂꯛꯄꯅ ꯍꯦꯟꯅ ꯐꯩ꯫ ꯅꯨꯡꯁꯤꯕ ꯑꯃ ꯁꯥꯒꯠꯄꯗ ꯌꯥꯝꯅ ꯋꯥꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯏꯅꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ꯫ ꯊꯥꯖꯕꯕꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯂꯩꯅꯔꯝꯕ ꯃꯔꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗꯨꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯀꯔꯦꯝꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯗꯣꯜꯂ ꯇꯥꯔꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯪꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛꯇ ꯑꯆꯥꯕ ꯃꯇꯝ ꯑꯃ ꯄꯤꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯒꯅꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯁꯨꯕ ꯎꯔꯒ ꯑꯗꯨꯝ ꯀꯜꯂꯛꯄ ꯐꯥꯎꯕꯤꯌꯨ꯫ ꯃꯤꯅ ꯆꯥꯕ ꯎꯔꯒ ꯀꯜꯂꯛꯀꯅꯨ꯫ ꯃꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯉꯥꯡꯅꯍꯜꯂꯨ, ꯃꯤꯅ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯅꯍꯟꯒꯅꯨ꯫ ꯃꯤꯅ ꯊꯥꯒꯠꯂꯦ ꯍꯥꯏꯔꯒ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯍꯔꯥꯎꯔꯨꯅꯨ꯫ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯦ ꯍꯥꯏꯔꯒ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯁꯥꯎꯔꯨꯅꯨ꯫ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯅꯍꯥꯛꯀꯤ ꯑꯊꯣꯏꯕ ꯅꯒꯨꯟꯅꯤ꯫ ꯊꯔꯦꯛꯅꯕ ꯈꯨꯠꯅ ꯃꯤ ꯑꯃꯕꯨ ꯂꯩꯇ ꯂꯥꯏꯔꯍꯜꯂꯤ, ꯑꯗꯨꯕꯨ ꯅꯣꯡꯃ ꯀꯟꯕ ꯈꯨꯠꯅ ꯏꯅꯥꯛ ꯈꯨꯜꯍꯜꯂꯤ꯫ ꯀꯥꯂꯦꯟ ꯊꯥꯗ ꯃꯍꯩ ꯃꯔꯣꯡ ꯈꯣꯝꯖꯤꯜꯂꯤꯕ ꯃꯍꯥꯛꯇꯤ ꯑꯁꯤꯡꯕ ꯃꯆꯥꯅꯤꯄꯥꯅꯤ, ꯑꯗꯨꯕꯨ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄꯗ ꯇꯨꯝꯂꯤꯕ ꯃꯍꯥꯛꯇꯤ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯆꯥꯅꯤꯄꯥꯅꯤ꯫ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯀꯣꯛꯊꯛꯇ ꯕꯣꯔ ꯂꯩ, ꯑꯗꯨꯕꯨ ꯍꯤꯡꯁꯥꯅ ꯐꯠꯇꯕꯁꯤꯡꯒꯤ ꯃꯆꯤꯟ ꯀꯨꯞꯁꯤꯜꯍꯜꯂꯤ꯫ ꯃꯁꯥꯒꯤ ꯂꯟ ꯊꯨꯝꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯖꯔꯤꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯨꯒꯅꯤ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯑꯁꯪꯕ ꯎꯁꯥꯒꯨꯝꯅ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯂꯧꯗꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯏꯔꯔꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯕ ꯅꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯄ ꯌꯥꯔꯤꯕ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯅꯥꯄꯟ ꯇꯧꯕꯅ ꯈꯟꯅꯕꯇ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯕꯨ ꯄꯥꯎꯇꯥꯛ ꯂꯧꯔꯤꯕ ꯃꯤꯗ ꯂꯧꯁꯤꯡ ꯑꯗꯨ ꯂꯩ꯫ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯖꯤꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯊꯧꯔꯥꯡ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯩ, ꯑꯗꯨꯕꯨ ꯂꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗꯤ ꯏꯁꯣꯔꯗꯒꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗꯤ ꯑꯁꯤꯕꯒꯤ ꯄꯥꯎ ꯄꯨꯔꯤꯕ ꯃꯤꯁꯤꯡꯒꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯃꯤ ꯑꯗꯨꯅꯗꯤ ꯃꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯪꯊꯍꯟꯒꯅꯤ꯫